Krumjari SKTV gi Manipuri Paubu Yengbiriba Pumnamakpo Kondrakpam SANATOMBI Taram Nokjari Ahanbada Maruiba Pau Ngarang Hiyangai Ginini Panba Ningol Chakouba gi Thoram Harau Tayam Bagalunina Manipur gi Mafam Kayada Paktak Nana Pangthok Nakri India government na Manipur bu hantaba mityeng de gengduna hiram khuding makta muthatna ba honarakli haina AMAWOVA gi president Yumkaibam Kunjarani na maral sirakli Amasong Jalyang gi lamda popi thaba su kem sing hangliba amadi kunja sing ot naibagi thawong pudakta leptuna chayol amagi manungda chatki gadabani haina ZUF na warning tawkhre Hauzik Pau Sandok na Pijari. All Manipur Ethnical Socio-Cultural Organization AMS Kona Chahi Khudigi Leptana Pangthok Lagalakpa Aikoigi Iche Ichel Singbo Ning Singba Numit Ningol Chakouba gi Thoram Ngarang Kakwa Lamdai Bungda Pangthokre Thoram Aduda AMS Kogi President W Chinglemba Poirei Leimarol Apunba Maira Lup Manipur gi General Secretary Ima Apabi Social Scientist Dr. Danavir Laishram SKTV gi editor Ras Nongthongbam Maipak Ningthau Committee gi convener Arsat Basai Mayum Maring Uparup Assembly gi President Yaima Chirunaga Union gi President Naichung Committee on Protection of Mitai Victims More gi convener Thangjam Buddha Mitai Imphal Naga Forum gi President Ambition Kharam Naga Union gi President J Thangsil Nal Lamdaibung Social Welfare Club ki President Wangkem Ibungo, Thangal Union ki President R.K. Phillips, Mau Union ki President Dr. Puni Losi, Thadau Inpi Manipur ki General Secretary Michael Lamjathang Haukip Amadi, Kabui Union Manipur ki Vice President Lanbon Kabuisu Sarukyaki, Lamdamasa Kundaminariba Furup Kuding Makna Aikoi Amatani, Kanglo Furup Naibigi Wakalon Tadok Lasi Haiba Wakalonda, Tongan Ba Furup Kiningol Oibi Singna, Awanungai Wadi Lina Bagalunana, Mabung Maupa, Oiba Singna, Achamba Kodol Pibana, Taurongi Maru Oiba Machal Oiki, Apunba Manipur Ama Oinana Bahotna Bada Leminariba Furup Kuding Maki, Apunbagi Wakalon, Amadi Ekoi Maselgi Marakta, Kaibung Tanaba, Honarakliba, Ezen Singdigi, Jackson Laimina Batautai, Ing Tapalamdam Ama Oinana Bahotna Bada Furup Kuding Maki, Achobutau Danglay Haiba Wakalonda, Tauram Adu, Pangto Kibani. Chahi Ani Helaba Irangasna Maram Oiraga Relief Camp Tachangjafam Lauriba, IDP AMAWOVA Amada Punsi Hingli Haina Churachanpur Degi Lanje Naraktuna Hauji Kontok Jam Khabam Bamdiarda Hangba Relief Camp Talairiba Wangkem Nodia Chana SKTV da Fongdorakli Wafamasi Ngarang Pangthokiba Ningol Chakouba Mari Lenena Kontok Jam Khabam Bamdiarda Hangba Relief Camp Tachangjafam Lauribi Ningol Oibi Singbu Devi Naisa Trading Private Limited Nasilaga Chakouba gi Thoramda Mahakna Fongdokibani Petanga Lairembi Community Hall the Pangthokiba Chakouba gi Thoram aduga mari lenena Wangkem Nodia Chana Makata na Hai Relief Camp Tachangjafam Lauriba IDP Singasi Miyamna Tengbang Piringai Matamdadi Karamakai Safarami Adubu Matam Sangna Relief Camp ta Leirakpa Asina Miyamna Su Tengbangi Portlam Pirakidre Manipur Laingak na Nong Magilupa Chama Piriba Asina Sinba Konaraktaba Maramna IDP Sing Awawa Punsi Marel Amadi Hingli Amaromda Angang Mahai Masing Tamna Bahotna Bada Tingneriba Chaiteng Amadi Ana Ayek Yaurakpa Matamdasu Laying Bangam Dabakaya Amasu Yauk the Banati Haina Mahakna Makataki. Committee do hojiti leitre leli kemen sinjare yusi no muda mi muda patsa sama ki bado tv sina kona basu kona de kona dra su kana wakaluni ko tumna sum gatobre leijari chi adu doctor di lai mar makta ko hida ko kai to ba ko si pa lok thumba ko pa ki hidaki pi blai tamning mai kun to phangde aduna je kana gum do kha su bano maka kanjabana lana school ai tare ase thari adu ngamdamina sada school sida kara Tamdalari
चे कोलम वालपा अमुक तौबा दगी थास फीगी प्राइवेट स्कूल तमना थारी फीगी पैसा पीब ngamna तौबा खोबजु याम खुदोंग थिबा यामना नंगी दुदी Ningol Chakouba Thauram Aduga Mari Lenana Devi Nyaisa Trading Private Limited ki CEO Bijaya Lakshmi Sagol Semna Fongdok Rakhibada Ningol Chakouba Lakpada Company Asina Puthok Liba Potok Sing Relief Camp Asida Kudol Piduna Amadi Chaklen Amachamina Duna Nungai Yaifana Bathauni Bani Haina Mahakna Makataki Ningol Chakouba is a pretty quite a new idea. My boy, some funds of a thing, some funds again. Hindi wakalon dagi how box dagi when the zari ko say koi company decide to sponsor to laga vendors in the kind of sang the people for happen to the company sama ke pot ngai tare ga zari ko mind fencing and the young man da kitang am saba gi koi na fi jage na zara ko happen Ningol Chakouba Mari Lenana Wangjing Kodom Pokpi Amasung Lamding Higher Secondary School da Hangliba Relief Camp Sing da Changjafam Lauri Bidingol Singbo Laisang Tem Awang Laika Youth Center na silaga ngarang Ningol Chakou Kre Laisang Tem Keli Makong Community Hall da Pangtokpa Ningol Chakouba Mari Lenana Laisang Tem Awang Laika Youth Center ki President Takelambam Bire na Fongdok Rakpada Kumja Lisingani Kulumdogi May Ahum Degi Haukiba Irang Asnamaram Oiraga, Mayumakai Amadilan Tumang Takibadegi, Taubal District Wangjing Kodom Pokpi Amasug Lamding Higher Secondary School da Hangba, Relief Camp Sing da Changjafam Lauribi Iche Ichel Singi, Damak Ekoi Lady Haiba Utpa Oina Chakouba Thoramasi Pangtokpani Haina Mahakna Fungduki. Punna Ningol Oibi Chahum Rom Chakau Kiba Aduga Mari Lenana More Dagi Haujikna Wangjing Kodom Pokpi da Hangba Relief Camp da Changjafam Lauribi T8 Romi Bala Kaubi IDP Amana Fongdok Kibada Maitei Furuki Kwaidiki Chauba Chahi Amagi Manungda Amukak Pangtokpa Ningol Chakaubagi Kumaya Siga Mari Lenana Laisang Tem Awang Laikai Youth Center na Chakoubiba Asi Aduki Matik Apenba Faui Lamdamasigi Miyam Amadi Youth Center gi Ibung Ipwa Singbu Thagatpa Fongdokli Haiba Wafam Mahakna Thamki Ngasigi Chakouba Thauram Aduga Mari Lenana Youth Center gi Maikei Degi Relief Camp Tigi Lakpa Ima Ibel Amadi Nupi Singda Kudol Pot Piduna Ikai Khumnaba Utki Community yang sahaja, community itu yang harau mengajar kita macam tu pada ngai dulu nak cara dulu tak tahu pada nak pada kali hari itu mesti koi sahi ani macam masih umum yang harau mengajar koi kamu mana tu tahu je nak bagi pakai pada orang koi je tu harus tiar lagi tu tian bakau bagi lagi adu masih umum mesti dah lagi je lagi hal yang nak koi tu Mima Nadabadi, Lantia, Yamna, Yotona, Lady, Kumbina, Kobi, Gani, Tava, Koi, Yamna, Pana, the Gatum, Kayata, Toina, Koi, Kendam, Hagada, Laka, the Dum, Yakin, our Minusi, Lagai, Nina, Kadena, Koi, do Yamna, the Lagai. All Manipur Walking Journalists Union Amju Nasinduna Paugilam the Lady B Ningol Oibi Singi Ningol Chakouba Thoram Amangasi Major Kundalaiba Manipur Press Club ta Pangtokre Thoram Aduda Amjugi President Asem Bhakta Secretary Nauba Kwairakpam Standing Committee Member Singh EGM gi President Khogendra Komdram Secretary Rupachandra Yumnam Senior Journalist RK Nimaina Chingba Singh Sarukyaki Thoram Aduda Amjugi President Asem Bhaktana Haikibada Chahi Asidagi Hauna Pangthokliba Journalist Nupi Singhi Ningol Chakouba Asida Lakpiriba Singh Harauba Nungaiba Faui Nupi Oibi Journalist Singshu Amjugi Imung Asigi Achauba Thaudang Lauribani Matang Chahi Dasu Masidagi Hena Sinbangamba Oijegi Haiki Loinana Handak Nupa Journalist Singhi External Tour Asi Mai Pakna Pangthoklaba Matung Masidagi Tadana Nupi Journalist Singisu Sinnana Bathaurang Tauri Haina Fongdoke Amjuna Sinba Ningol Chakouba Thauram Asigi Saruk Ama Oina Paumi Nupi Singda Directorate of Handlooms gi Maikei Degi Maitei Fanek Pauna Bajara Laiba Jagan Rathor gi Maikei Degi Iyongi Fi gi Achamba Khudol Tamki Tauramadugi Saruk Ama Oina Ningol Singhi Lucky Draw Ama Pangthoki Manipurgi Machin Tumkhalakliba Child Artist
Winnie Thangzamna nupi journalist singi maraktagi laibak phabi nupi manga lucky draw otki lucky draw aduda ahanba anisuba amadi consolation prize ahum thamduna draw otki ahanba mana oina wahengbam laikai da laiba ima panthoibi jewelry na sponsor tauba sanasan ama impact tv gi sub editor Joysri Salam na funky anisuba mana oina segarot thauda babuk laikai da laiba Lairen jewelry na sponsor tauba sankai gi sana khudop ama Sangai Express ki Associate Editor Indira Nongmai Temna Funky Amadi Consolation Prize Oina Kaisampat Konjeng Hazari Laikai da Laiba Mazo Hapna Sponsor Tauba Rice Cooker Ahum Matang Sitna SKTV ki Editor Amadi Amju gi Publicity Secretary Jaya Lakshmi Thangjam SKTV ki Anchor Olivia Jennifer Takelambam Amadi Kangla Paugi Journalist Santi Salamna Piki District Administration Jiribam the Sinduna Jiribam the Labour Department Single in a Tongan relief camp sing the Ladyba Lanjen Narakiba Singbu Chakouba Githaram among us Mahi Kulen Sport Complex da Mapung Fana Pangtokre Imung Chamaga Kun Long Gimio Johum Lomna Sarukiaduna Pangtokiba Ningol Chakouba Githaram Aduda ADC Jiribam TH Manoranjan Additional SP Jiribam Thingbaijam Kamaljit SDC Borobekra M. Devananda Amadi Deputy CMO Jiribam Dr. Yunusna Chingba Official Kayasu Sarukyaki Ningol Chakouba gi Chaklen Chamina Bagalunena Ningol Singda Angamba Achamba Kudol Piduna Mapung Fana Thauram Adu Pangthoki Hiangai Gindini Panban Numita Pangtokpa Ningol Chakouba gi Kumhayasi Delhi Maitai Coordinating Committee DMCC na susilaga ngarang New Delhi da laiba Ambekar Baban da Chinglem na pangthokre Thauram aduda Supreme Court ki Justice and Kotishore CRPF ki Deputy Commandant Su ODB Arjuna Awadi Angom Anita Amadi CRPF ki Assistant Commandant KH Tombi na chingba saknai raba miyoy kayasu sarukyaki Ningol Chakouba gi Thauram aduda tongan ba furup ki Ningol lising amarom na makoy gi macha masu singaloina na sarukyaki hairi Ningol Singi amata ngairaba kumhai ama oiriba Ningol Chakouba gi numitta thabal chongduna khunai asigi nat amadi culture gi thabak thauram singbu Pangthokpa yaba matamda hekta pangthoklakliba asi maram chade matungda amuk hana tawbigano haina inat yokatpa luptin iolna miyamda thamlakli ngasi numidang kwa kaithil da laiba AMS office ta pangthokpa paugi mifamda iolgi General Secretary Mayengbam Dananjoy na haikibada lamdamasigi nat amadi culture bu mafam matam chadana naha singna pangthokliba asi yamna laibak chibani maruoina nat kamari leinaba thabak Chingbagi Thauram Singh Mafam Matam Chadana Chongbi Ngapigani Thabal Chongbagi Thauramasi Mafam Matam Chadana Chongbiganu Masida Miyam Nasu Saugat Piyo Kumsi Chahi Asigi Ningol Chakouba Numita Wangu Laifam Makha Laikai Thabal Chonglubagi Damak Laikai Adugi Ima Singa Amadi Iolgi Thaumi Singa Faminaduna Makhatana Taubidana Bahaina Wakal Taminare Amadi Iolna Changsilakpa Nat Amadi Culture Gamari Rena Bathabak Thauram Singh Makhatana Pangthok Minanaba Hainasu Lepnaki Ningol Chakouba Mitki Thauram Pak Sana Pangtholingai Marakta Mapamda Thabal Chongbugi Thauram Mayam ama Pangthokena Tawbirapa Adugumba Thabak Thauram Sing Thabal Chongbugi adu Akhona Haijabadagi Ayamna Tokhabasu Mafam amadadi Bap Tanahudabadagi Makoina Khangba Yodabadagi Akhoi Thabal Chongbugi Thabam Pangthokhiba Adugi Ima Sing adu Wangu Laifam Makha Laikai Ima Sing adu Khoi Phammaga Wari Fazana Sanajare Mokoisu Khoina Khaliba Wakhalon Akhoi Pangthokchariba Thauram Sida Yamna Thawai Yaubi Bagaloinana Khanghodadana Masa Masu Singna Chongkiba Tarabasu Makhatana Moi Amuna Chonglaroi Haidana Maina Akhoi Taminare Aduga Loinana Thokiba Thabal Chonggi Thokrogadugi Damok Akhoi regret su Tawminare Ningol Chakouba Kumaiga Marilenena Manipur Lengaki Fisheries Department Asinduna Pangthokkiba Nifutaruk Suba Nga Mela da Sarukyakiba Ngami Sing Pendabana Pik Thanbadagi Amukhanna Lengak Nasinba Ngagi Mela da Yauroroi Hairi Mela Sibu Sililagliba Fisheries Department na Mela Yauba Lakpa Ngami Singi Stall Ningthina Pidaba Kwaidigi Maru Oina Ngami Singda Ice Pibidabana
Purakliba ngasing nungsagi maisada masa patharakpa amadi mela tawfamda washroom dingthina thambidaba kaya asina ngami singna pendaba phaunaki hiram asida paudam ama Manipur miyamgi ngagi dimanga puthokliba ngagi masing asiga khenabadagi mapan lamdagi nga kya pusilaktuna lamdamasida yoli haina merinebasingna phongdokkhibita natana lamdamasi ngami singda nga marang kaina puthoknaba tongan ba thorang kya ama paikhali loirana nga yamna puthokpa ngami singda chahi amagi oina lakpa Ningol Chakouba merinena pangthokpa ngagi melada mana piduna lupa lak ani lak ama makai amadi lak amagi shenfam sing piduna puning thogotli adubu nga yana puthoklabasu puthokleba nga adu karamna marketing da wodage karamna yongadage karamna tharokadage maduna kadai fauba ngami singda yai fahangadage habashidi khangdebagum tawri nga montren pampore noina wo noi hannare khara amalewa sitte ba ready sum soksale ready leiba lakko wat pagi ro kai no sitte sibo leiba wali da hantang yana wale denga jama kana phanare aduna sipo watana yang wale nga se putho myam puthokpa medium price pi thiga di hare du sitra ba sitra khub chok theda yad re da degi masal sum soksale law na yana tengsa de Semana bela tahu bobo je ne, punchingi yang lalu, moi mata mama dah tahu lalu. kai maram gino ma kai maram gino Hampam jupi de, ada ki ngai hampam de yang sang yuran de lagi, kau yang sada pau lagi de. nga si paisa ni kamai toke Ngai tu apa citra de yang sada pau lagi, ni kangen mina. Jadi ni heuri ngai mayang. ai speed ro Ai semua pi de, ba kau ada jam pi de. Karam doi macam hang pi de, ada moi ngai mama de cakap cakap lak thoi, ada je aku dah ada unjani ngai lak busung am de, mama tu tang hai de, ada kasi orang kata citra moi lak busung nate, ada matang de mela song yau roi. Mayam citra bo Ama bak citra, loi leh ni mayam sih mayam sih loi mang ada. Mang dia kan moi department aku itu pilih kadar ba, ada moi mela lau mela kurang tong lu suruh kong tong lu saya itu. Kadang di Mela yang roy. kai maram gino melawa hai sibo Nga si yod ba sitre na nga kyam pura kono kyam sitra kya nga mun nga mun tong por ko ne ji mun ani gi mathak ta lai ni adu chu yam hong hong no thok ara tai ju loi na khoi phamar khoi di mang oi phiam da lai re ba kai kudung kala bateng ne no khallaga thami nga se gari sanhande kano tawrije akhona adagi purga laise hana sida pirisigo songga yankhai ni ba ado hauji akhona nga ji yon ba settare hetare ado hauji chani yankhai dane akhona tharije ice pa pi ba kano tawre hana ngasai mamang da ice pirame hauji ti ice ki tuduk jab amuk laitre ba ado na hauji lai ba sigi nga lai rinje gari manung da su yauri ba sigi nga me am si akhu sibaina manga duida natraga patlaga langthok duida kamai to godino si department na di akhoi da sigi kari tu mau na akhoi da mating to bi dong nati ba ko ado akhoi na department da haini na moina sumaina sigi phigom si tawgo do itar di matung dei di department oina tawbiro na hai ninge sigi ai gala kero kai hai binik mano nga handaki mena se nungai tre hero Kita mela sih nungai tre kau ngai yon masih, kau kamar siam war. wa se kai maram gino ba As ngai sih, tapi mesti hongnya. honge ba mahut hanjandra ba Anjing dere mahut, kau mang as
ꯉꯥꯁꯦ ꯍꯧꯖꯤꯛ ꯉꯥ ꯀꯦꯖꯤꯗ 1,200 ꯌꯣꯜꯂꯤꯁꯦ ꯑꯩꯈꯣꯏ ꯑꯥꯗꯒꯤ ꯉꯥꯁꯦ 140 ꯆꯍꯨꯝꯗ ꯂꯣꯏ ꯌꯣꯜꯂꯤ ꯉꯥꯁꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤꯗ 140ꯗ 200ꯗ ꯌꯣꯟꯖꯔꯕꯅꯤ 200ꯗ ꯌꯣꯜꯂꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗꯗꯤ ꯉꯥ ꯁꯤꯠꯂꯤꯕꯁꯤꯡꯁꯤꯒꯤ ꯑꯥꯏꯁ ꯄꯤꯕꯤꯔꯗꯤ ꯍꯧꯖꯤꯛ ꯑꯥꯏꯁ ꯄꯤꯕꯤꯗꯦ ꯊꯦꯡꯉꯛꯑꯀꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯑꯔꯦ ꯍꯥꯏꯗ ꯑꯩꯈꯣꯏꯒꯤ ꯔꯦꯇꯤꯟ ꯕꯥꯔꯨꯝ ꯔꯦꯇꯤꯟ ꯑꯃꯃꯛꯇ ꯑꯃꯁꯨ ꯁꯤꯟꯕꯁꯨ ꯅꯠꯇꯦ ꯏꯁꯣꯟ ꯁꯨꯅ ꯄꯤꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤ ꯇꯧꯁꯨ ꯀꯅꯥꯅ ꯁꯤ ꯀꯅꯥ ꯂꯧꯗꯣꯏꯅꯣ ꯏꯁꯣꯟꯗꯗꯤ ꯂꯣꯏ ꯂꯣꯏꯅꯈ꯭ꯔꯦꯕ ꯖꯦꯃꯥ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯩꯅ 아도 요라디 사님 막 조금 더 요한가도 사님 얘기 좀 하도 해지. 사힘 하고 나제 아주 빡 디우네 레디 본제. 나가 얘기인데. 나랑 진짜 보고 싶어. 아. 아들이 있을로. 자비 내래. 시장에 가니까 아니 라우다 어디야 돼. 아도 스토어로 팜도 비데 swai 팜도 가기노. 아도 가는 로이나. 스톤 분노 산기가. 아도 되게 아이디 스토어 팜나 봐야 봐. 팜도 거기. 하니네 스타트 오케이 브로. 사실 하나 아임 거고. 아주 로이나 분노 살래 뭐 거기 좀 시행을 나가자. 야, 지금 시트를 잘 또 종ям 내시고. 얌나 풀었다. 얌 시트레도 하는 기가. 얌 시트레 봐. 아, 이거 미지 얌 락트레도. 아영 사건전 오이베라 칸데네. ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕꯁꯨ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨꯅ ꯑꯍꯣꯏꯅꯅ ꯉꯥꯃꯤꯁꯤꯡꯗ ꯑꯣꯏꯅ ꯑꯃꯗꯤ ꯉꯥꯃꯤꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯇꯧꯔꯕꯁꯨ ꯇꯧꯔꯤꯕ ꯊꯧꯔꯥꯡ ꯑꯗꯨꯅ ꯑꯍꯣꯏꯅꯅ ꯉꯥꯃꯤꯁꯤꯡꯗ ꯑꯣꯏꯅ ꯑꯋꯥꯕ ꯄꯤꯔꯒꯗꯤ ꯄꯥꯏꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯑꯔꯦꯝꯕ ꯇꯥꯒꯅꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯉꯥꯃꯤꯁꯤꯡꯅꯁꯨ ꯃꯔꯩꯅꯕꯁꯤꯡꯗ ꯊꯥꯖꯕꯒꯤ ꯆꯥꯡ ꯋꯥꯠꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯊꯪꯒꯤ ꯍꯥꯏꯕꯗꯤ 43 ꯁꯨꯕ ꯐꯤꯁ ꯐꯦꯌꯔ ꯉꯥꯒꯤ ꯃꯦꯂꯥꯗ ꯊꯣꯛꯂꯤꯕ ꯍꯟꯗꯛꯀꯤ ꯑꯁꯤꯒꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕꯤꯔꯒ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ SKTV ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯄꯥꯎꯗꯝꯖꯔꯤꯕ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ ꯏꯝꯐꯥꯜ India government na Manipur bu hanthaba mityengde yengduna hiram khudingmakta muthatnanaba honarakliba asi ekoi punna thengnaminaba mathau tai haina All Manipur Women's Voluntary Association AMAWOVA gi President Yumkhaibam Kunjarani na phongdorakli wafam masing asi AMAWOVA lingkhat ki ba kuntra taruk suba Foundation Day gi thauram ga mari lenana Imphal gi GM Hall da pangthokpa thauram amada mahakna phongdokkibani Association asigi founder member singda achamba khudol potpiduna ikai khumnaba utkiba thauram aduga mari lenana Yumkhaibam Kunjarani na makha taradun hai kumjali singamaga chamapan Marfu mapan gi October kunga mari dagi safong lakiba AMAWOVA na ngasi fauba lamdam masida thokpa thogdok wathok kaya da saruk yaduna lakli iramdam masida miot minai yaudana hingbagi wahan thok leiba khunai amagi damak nupi oibi singna thodang khara lokhatpam thoi khanbadagi AMAWOVA si linkat kibani amaromda kumjali singani kungu humdogi me ahumdagi hauduna thoganingtaba thodok kaya lamdam asida thoktuna micham miyam awaba taraga leirigai cherak asida Manipur gi puari ga sagona duna laklaba silong de leiba Manipur Rasbari Thugaiba simak akanma maongda condemn tawi Manipur gi miyam bu India lengakna hanthaba mityeng de yengduna tauningbata tauduna Manipur bu mache tana thugaina ba honaragliba asi ekoina confirm thoi haiki Pisingna semilonda lengak londa hunai londa hiram khudingmakta soba thudang lodana lai rongi last bari da akai ni thoga sign tawna khiba dugumaba agreement tawna gi ba history oiba historical gi oiba akai gi heritage oina thawna da mapam dong asi di thugai ya dana mayam ji ningdon pomna dana akai mayam na lauri adubu khoina hajaning badi India na Manipur ji matam laiba khibikta muthat na namthana ba honari habase akai khudingmak na ko thokte aduna akai gi hiram khudimmakta thengnaba changi thengnaba se da aikoi khudimmak wakhal loksing manara kanda akoi arai ba pangan thongna puthokdana aikoi amaga sungsunara kanda kokilan pangangilan aikoi khudimmak akoi thengnaminasi iramdam ase tangdu leitaba manaba khuna am oidi phawbadi aikoi wakhalwan manana thengnaminasi Jaliangrong United Front JUF na Jaliangrong furup na tariba lam singda
ain kaina popi thabagi thabak chathariba authority ne yadaba maongda su camp sing hangdok liba amadi jalangrong furup ki khunja sing da toina ot naibagi thabak chathariba asi line logde ZUF na thadorak cherol amada thabak thorum sing asi khudakta lepkadabani haina illegal immigrant underground militant group sing da akanba wafam thamlakli masigaloina na militant sing na khungang sing dagi sanga sing huranba amadi nampuda ngami haibagi matagum hatpana chingba jalangrong furupna tariba chingkong chingyagi kun sing da chathari ba thabak thoram sing asi compensation su pibanate masi yelhomi singi hak amadi lamgi hak matpani toina haiduna tauganu amadi warning kaya pirabasu group kharadi amadi masagi oiba thiba oijaba thiba kharadi haujiksu jalangronggi ipa ipugi lamda adumak chathari ZUF na amukka hanna hairiba thabak thorum sing asi lepkadabani amadi ain kaina lam khopchiliba asi thadoktuna chatkigadabani karigomba hairiba asidagi thawoidaba taragadi ZUF na yengduna leiroi amadi jalangronggi lamgi manungda ain kaina sagatliba sing mapu taktana thabak laukatlagani ZUF na jalangronggi ipa ipu sing na thambiram ballam asida kanagomba khutlai paiba refugee sing natraga militant sing na leibe yaroi hairiba thabak thorum sing asi thadoktuna chayol amagi manungda chatkigadabani karigumba yadaba taragadi ZUF na mausana piram laba hak sing kanjana naba hotnabada akanba action laukatlagani ZUF na masagi maramdam ngaknaba hotnaba haibasi tawfom thokpa ithaudangni haina cherol asida palakli CMHT amadi PMJAY scheme gi makada dialysis tauramba kidney patients sing makatana dialysis taubagi khudong chaba fanghanbiu natrabadi manipur gi dialysis patient chartret henbada khudong thiba nanghangadori hairi all manipur dialysis patient association sinduna association gi thaupuba sing kidney patients sing amadi imong manunggi miyoi sing saruk yaduna ngasi manipur press club ta paugi mifam ama pangthokre mifam aduda dialysis patient amana fongdok rakpada November gi tang taruk tagi PMJAY amadi CMHT card paiba singsu dialysis tawbada sel lauragani hairakpa asida ahing tumba yadaba galoinana makoi dialysis tawdrabadi siragani haiba wakhal asida nungaitaba amadi akiba fawhalle Dialysis tawbagi chathok chasin hidak langthak amadi hospital gi sel yamna changbana CMHT amadi PMJAY gi khudong chaba asi fangdrabadi dialysis patient sing upai leiroidori ningsingba yai CMHT amadi PMJAY impanel tawba manipur da leiba healthcare providers singi pithokpam thokpa crore marifudara henbagi senfam laingang na pithoktabadagi healthcare providers sing asina dialysis tawba yauna atai atopa analying gi service singda sel lauragani haiba firep asi lorakpani firep asina manipur da dialysis ki khudong chaba lemna fanghaliba babina hospital sija hospital amadi trevi hospital gi dialysis patient chartret henbada khudong thiba nangan gadori maramaduna laingak na athuba matamda yengsinnaba yasinaba ama puraktuna pithoktana leidiba senfam athubada pithoktuna dialysis patient singi punsi kanbiu haina fongdorakli Kodi leitabnina laira macha oibnina chada suyade phi seta suyade aduna akhoida awabada mayam piba dialysis lorakanda ken hidak su muka pri adage thau hana be expenditure paisa mayam che hospital da lana hona bi paisa ja ko matik chang ba haitar aduna hapta amada ahumlak taw yauri mari rak taw wari mathak da hingningi tasine ko adi hingning basida paisa lawrne haga da akhoi thuna sibi mawong aduna yaraga de sarkana akhoi bu nungsibiu Tamelong ASC MLA Janghemlung Panmaina District asida paikhalak liba tongan ba chakwa thorang sing ngasi yengsin kre ngasi gi MLA ne yengkiba gi thoram aduda Railong Belasta Hojik Thabak kana chathariba 132/33 kV power grid substation District Hospital da paikhatliba super speciality facility SSA Sarva Shiksha Abhiyan gi makhada paikhalak liba Khang Chilung Primary School gi Kintharaba building now hongna semgat liba PM Asa gi makhada samgat liba Tamelong College ki extension classroom amadi convention center kam multi purpose hall na chingba sing yangshin ke yangsin khongchat aduda MLA Janghemlung Panmai na Paumi sing da haikibada 132/33 kV power grid substation asi chatliba senba chahi gi Mars
English ngani kun ge taruki mamangda loishin bagi pandam thamli tabag asi chatharakpada lamgi chayet na bakara laibadagi tabag theng thabagi machak ama oiki adubu mahakki maigedagi lamgi chayet na ba asi atubada loishinduna Tamenglong district ki kunja sing Chang Naiba Maigi Kudong Chaba Fangalagani, Asian Development Bank ADB gi Sentang Makada Paikatliba, Imphal Kangchup Tamenglong Lambi asi Anauba Construction Company Amana, Atuba Matamda Tabak Hauragani, Matang Chayoldagi Tamenglong gi Jadonang Park Tigi Council Junction Fauba, Rigid Batman Road Tabagi Tabak Hauragani, Tabak asi Lakliba Chahi gi December Taraga Tarete gi Taraga Mapan Fauba, Pangtokadaba State Level, Orange Festival gi mamangda loishina papandam thamli MLA na makha taraduna Tamenglong gi Kunja Singna Tamenglong district asi anoba saktam amada honglakpada mateng pangbiu loinana Tamenglong district ta thabak tawbiriba construction company amadi contractor singna su paikhatliba thabak thorum sing pukchel singna paikhatnana ba appeal chutauki Chindadi Maitai Gini Amadi Lamdam Asigini Haiba Tatana Laurabasu Tabak Oina Pangtok Rakpadadi Uva Fangde Haina Tangwayban ACG MLA Komukcham Joy Kisana Fongdorakli Wafamasi Tangwaybanda Nauna Saba Loiraba Ibudau Tangching Ngangoy Ningtau Amadi Ima Ibema Kuntok Hanbi Anigi Sanglen Ngasi Sangabaga Marilenana Pangtok Patauramda Mahagna Fongdokibani Tauramadu Mahagna Makata na Hai Tangwayban AC gi Chawkhat Thaurangi Thabak Kaya Mai Pakna Paikhat Pangamliba Asimak Miyam gi Mateng Nani Mamang Takta Mafam Asida Lai Haraubagi Thauram Pangtokpa Matamda Mafam Leitabagi Awaba Mayok Naramba Kaya Adu Lakadoriba Lai Harauba Asidadi Mapung Fana Pangtokpa Ngamlagani Haina Mahagna Fongdoki MLA Joy Kisana Makata na Hai Chindana Kak Ai Maitaini Iramdam Gidamakta Honaribani Haina Lauragasu Lamdamasigi Oiba Tabakti Amata Taude Maihorol Dagi Lairaklaba Furup Singi Maru Oiba Laifam Land Kudingmak Miyoi Amamamna Lupa Chama Kak Kainabada Sin Tungna Sagat Pangamgani Tangwaybanda Kak Natana Atopa Mafamda Lairiba Mutki Gadauraba Laifam Land Sing Hingat Ananaba Mahakna Angamba Tagdang Logani Matang Chahi Faubagi Manung Dadi Tangwayban Asigi Manung Chana Lairiba Lambi Sing Black topping tauduna concrete road ta onthok lagani legakna sanction tawraktaba lambi sing lanai gi senfam putoktuna thong manana chawkhatpa constituency ama ohena naba khonagani haina MLA Joy Kisana makatana fongdoki Ini ai mai te ni iram dam gi ne ngam law Facebook tu ngam law le ben adu ai iram dam gi ai mai te ai myam si gi Manipur gi Bharat gi myam si thawak te aban ta tong da wai ta adu ngasi si Manipur lai ben lai pan sing si akoi lai ba ima le ba Manipur mu si ro myam si na lupa sam khaina ba pan am sai ra ni khal Manipur lai ri ba lai pan si sangat gi e tu thawang lo je ni mai te gi te gi hawrak pa koi gi chana lo cha han gi le ba koi lai ram masih मैम से मुझ कितना बात है ना तो करना बात मुझे और ना बताइए और वो खुदा मुझे लगी है इसे एक नसीब हम सके पाउगी मरक थना अटेन ब्रेक अमा SKTV na local operator singidamag nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yohanbiu SKTV gi technology amasung magul leiraba service asida adumsi yawiu akupa marol gi damag mobile number 7005259437 natraga 8974209157 da call tawbiratuna khangbiba yagani break ki matungda miyam bomukana taram nokchari makhataba pau Myanmar gi East Konyak region da leiba Kenmoy Loyi Belesta Indian Army na haukiba tang kunda drone attack chathaduna micham ani hatkiba amadi marina asok apan nangan kiba adu genocide amasung war crime gi thawong ni haina lona thingkrab lalolob Revolutionary People's Front RPF na maral sirakli togdog aduga mari lenena RPF ke Deputy Secretary Public City Robin Kuman na khut ek piraga thador pacherol amana hai
Indian Army na chathakiba drone attack ta laikhidraba masagi chahi nipan khaktamak ngairibi nupi macha amasung masagi chahi kungeteret rom suraba nupa adugi mafamda RPF na thamoi sok na nuaitaba phongdokli loinana thaudok aduda asok apan nangkiba amasung hinghoba miyoi sing adugi awaba desu sarukyari cherolasna makata na hai counter insurgency operation gi namada micham kaya hatpa haibasi Indian Army gi mafamdadi anaubanate Rose amasung Monorama gi mafam da thokiba thaudok sing adu wisya gi micham miyam gi mayokta Indian Army na chathakiba ahen balichat ki mayak laraba khudamni haujikti micham miyam hatnabagi anoba pambai ama oina India na drone season ba horakli haina cherol asina maral siri amaromda naga gi micham miyam na khundaba mafam da cross border attack chathaba haibasi international humanitarian norms amasung human decency khongauna bani chahi asida India na ngamkai lana drone operation kaya ama chathaba laikre thawong adu Indo Myanmar paring da khunda laita raga leiba micham miyam amasung armed group sing da target tawbani haina maral sirakli Ainating Kraba Lalholup Kanglaipa Communist Party KCP gi Department of Information and Publicity na tha taruk khudingi puthokpa ningtham chefong volume taraga mapan anisuba issue lantheng minasi ekoi ngasi release tawkhre KCP gi Information amadi Publicity gi Secretary in Charge S Mangalnat khutyek piduna thadorok cherol amada handak phong liba ningtham chefong asida maru oibe hiram singi manungda Redland Manipur bu India na namfu da kopchin kibagi ahingba khudam changdam aikoina tawgadaba kwaidigi maru oiba aikoida liberate consciousness lakna ba khotnabani yawal mai pak trifauba anauba lalong kayana hanba leitana lantheng nagadabani marxism khangminasi party organization pumnamak democratic centralism gi principle da semgat sagat kadabani irabot mahaki matam amasung haujik Manipur na India da tinkibagi wari liriba Silong gi Manipur Rajbari Redland kari gi singkup sana thugai kribano bridging the gap Meitei San ties through time digitization of Manipuri language of the present crisis of Ladakh under the leadership of Sonam Wangchuk our mother language Manipuri a linguistic lens on decolonization and de-Indianization, socialism as a prerequisite for ultimate human development, philosophical trajectory from antiquity to the present haiba content singna mapung oina yauri. Naga nationalist ki movement asi haipau jadonang gi makada Jalerong Biamna hogdok labamatung AZ Fijos amasung atay nagagi Patriot Singna tung inarakpani haina haiba wafam NSCN IM ge General Secretary TH Muivana fongdoki ba wafam amabu Jalangrong United Front ZUF ta thagatpa fongdorakli ZUF ki Ministry of Information and Publicity Frankie Gonmai na ngasi thadorokpa cherol amada haipau jadonang AZ Fijos amadi nagagi atay Patriot Singna maru hulamba Naga Nationalist Movement asibu NSCN IM gi luchingba asina hena wangba thak amada pukhatpa ngamle NSCN IM na paikhat kiba singthaningai oiba thabak thorom khara hairagadi kumjali singamaga chamapan marifudara humdoigi January kun ko humdoida unrepresented nation and people's organization gi membership phangba ngamkiba tongan ba condition ahumda India lengak amasung NSCN IM anigi marakta kumjali singamaga chamapan marifudara taret ki July kun ga mangada ceasefire agreement ki khudyek pinakiba Naga singi top puwari bu sakhangba oina kumja lising ani supna anigi July taraga mathoida join kumja lising ani supna anigi July taraga mathoida joint communique of Amsterdam sauna kiba amadi kumja lising ani taraga mangagi August ahumda India lengak amasung NSCN IM anigi marakta framework agreement khudyek pinakiba asini khongthang asi NSCN IM gi laikhidraba insak GC shu Kodao Yathang amadi Naga gi chief negotiator TH Muiva anigi hotna jamani amaromda haukiba tang kungani thoida TH Muiva na mayumda halakpaga mari lenana Urkul district headquarter pangtokpa thorom amada Naga Nationalist Movement asi haipau jadonangi
लीचिंग मखादा जलेंगरोंग मियामना हौदोखिबनी मदुगी मतुंग ए जेड फिजोस अमसुंग नागा की अतई पेट्रोट सिंगना मतुंग इलक्किबनी हाइना थमलक्किबा वाफम अदुमक सिंगथानिंगाइनी हाइना जेड यूएफ की चेरोल असिना मखातारी लायोई ख्रबा रूपमहल थिएटर के मेंबर सिंह सिंगदुना कुमजा लिसिंग अनीदगी पांगथोक लगालाकपा रूपमहल आर्टिस्ट मेमोरियल ड्रामा फेस्टिवल की कुनमरी सुबा एडिशन चाही असिगी दिसंबर टांग कुनगा हुमदोइदगी हौदोक लगनी हाइरी ngasi रूपमहल थिएटर इम्फाल की सेक्रेटरी न खुद एकपीदुना थादरक चेरोल अमदा रूपमहल थिएटर हौदोखिबा मरफुमरी सुबा मपोक कोमोन थौरमगा मरी लेना हौदोकदौरिबा फेस्टिवल असिदा मणिपुर लेरिबा थिएटर ऑर्गेनाइजेशन सिंगना सरुक याबियु हंदक चाही की ओइना सोशल कैटेगोरीदा पांगथोकदौरिबा फेस्टिवल असिगिदमक हौकिबा चाही अनीदा फेस्टिवल नत्रगा कंपटीशन सिंगदा सरुक याखिद्रिबा ओइगदबनी फेस्टिवल असिदा सरुक यागदौरिबा लीला अदुगी समलप्पा वारोल कास्ट एंड क्रेडिट अमदी स्क्रिप्ट की कॉपी अमा मथंग था नवंबर की तांग 19 फाउबगी मनुंगदा एनरोलमेंट फी लुपा लिसिंग अनिगा कोनना पिसिनगदबनी फेस्टिवल हौदोकपा निमित असिदा मैत्रम बीर मेमोरियल अवार्ड इंग्लिसिंग अनि कुनगा मंगा सो लांथोकनी हाइना चेरोल असिना मखातारी Imphal East District की पौराबीदा लेबा इमोइनु कंस्ट्रक्शन प्राइवेट लिमिटेड न मपुंग ओइबा थौदांग लौदुना मपान लमगे कंपनी ओइरिबा प्रोमिनेंट UPVC विंडो सिस्टम अमदी टाइमेक्स बॉन अनीगा खुदसमनदुना मंगा सुबा आर्किटेक्ट एंड इंजीनियर मेड इंग्लिसिंग अनि कुनगा मंगा की थौरम अमा पांगथोकरे चिंगमैरोंग दलाइबा क्लासिक ग्रांड पांगथोकपा थौरम अदुगा मरी लेना इमोइनु कंस्ट्रक्शन प्राइवेट लिमिटेड की मैनेजिंग डायरेक्टर रोनन कैथेल लाकपम न हाइकिबदा COVID-19 के लाइचट अमदी इरांग नमरम ओइरगा मतम सांगना लेपलुरबा मतुंगदा आर्किटेक्ट एंड इंजीनियर मिट असी हंदक्का थाना मंगारक सुबो ओइना लमदमस पांगथोकपनी थौरम असिदा मपान लमगी अचौबा कंपनी सिंग ओइरिबा प्रोमिनेंट UPVC अमदी टाइमेक्स बॉन अनीगा खुदसमनदुना थोंगनाव सेलिंग HPL सीट ACP सीट सोफिट नचिंगबा कया पुथोकलेबा कंपनी सिंग असिगा पुन्ना थबक तौमिनदुना हाइरिबा पोलम सिंग असि लमदम असिदसु अहोंगबा ममलदा पुथोकनबा होनबनी मखाताना अतोप कंपनी कया अमगसु खुदसमनदुना करम फैसिलिटी सिंग फंगहनबा याई हाइबदु मियामदा फंगहननबा होनगनी हाइना महकना मखाताकी मणिपुर सिदा असिगुम्बा सर्विसेस लई हैबसे मरोइना खंगमिननबगी करी फैसिलिटीज Emoinu construction company Emoinu construction की through the prominence अमसुंग timex bona kari material sing phanghanba ngammi habdo adu mayam khangmina namagidamata agi marum apang nungsijaraba architect sing engineer sing aduga marum apang sing koigi friend circle mayam ama kauraga mai tawdana koi ngasigi architect engineer mi message ma to paktok chabni Universal Friendship Organization UFO na sponsor tauba Maitai Huyen Lanlong Sintam Sanglen Sajjal Academy Tof Kongnang Makong branch ki kuntaret suba Kumon Thoram nga si pangtokre UFO Tof Yaral Konjil Battalion ki manung chanba Masa Sanglen asigi kuntaret suba Kumon Thoram aduda organization asigi tongan ba battalion singdi ki lakpa member kaya na sarukya ki Thoram adu Kurai Assembly Constituency ki political activist Haurungbam Asajit na ipudog pakhang bayekpa angang bamachugi firal chingkat laduna hai masana masabu maromdom lepchabang ngamnabagi wakalon ama yaungna hogdorakiba organization asina wafamasi thabakto onthokna ba member kuding makna honaminasi organization asibu lingkhat lamba luching purelna langon tawkraba matung achauba inot ama laktuna ingani mapangal kanba organization amasu oiba ngamle haina mahakna makhataki Bisnupur District ki District Mental Health Program District Health Society National Health Mission na punna sinduna access to services mental health ki catastrophe and emergencies haiba wakalonda observance of World Mental Health Day English ngani kunga mga ki thoram Bisnupur District ki ningthau kong da laiba public school da ngasi pangthokre thoram adu da Chief Medical Officer Bisnupur Dr. L. Rai Chandra DMHP Bisnupur ki District Nodal Officer Dr. Dayarani Takelmayum Deputy Inspector of Schools Moirangi Bisnupur DNOS Rojini Public School Ningthau kong ki Principal Konthaujam Birendra Kumar Sarukyaki
Thauram aduda akhang ahi kayana mobile phone sizinaduna social media yengba hojik thokliba Manipur gi irang asina stress, anxiety, post trauma kaya laibana mental health phalak taba kaya phananaba oja singnasu mahiroi singbu ningthina cheksina yengsin binanaba wafam kaya phongdoki psychiatric amaga consult tawbagi thabaksu pangthoki Thauramgi saruk ama oina public school ningthaukhongdagi ningthaukhong kaithal tamna mental health fana thamnanaba amadi cheksinanaba utpa rally amasu chatki Angang mayamda mental stress ki maramda khoi mai mai gi sujaba wakhlo ne ando putok saraga moi moi ge laga stage tha ma topic to ki maram oina ga wan ga yam de program phajana ma pangthok sagre adu ki makha tar pada khoi samak khoi yaujaraga khoi school chi satra oja sing mayam NGO andagi principal sing mayam yauraga khoi wakla kon rally amasu khoi chasagre aduga ai gi asigi numit asida khoi program ati ma ko phan pangthok sagre ne program Homeland Security Summit English Nganikun Gamangagi Thauramda Central Association of Private Security Industry CAPSI gi Chairman Kunwar Bikram Singhna CAPSI gi Manipur State Chapter launch tawkre nauna sem kraba CAPSI Manipur State Chapter asi President ki firm asi Glazing Security Service Imphal gi Director Major Namairakpam Karanna Puragani Vice President ki post na NE Brothers Entertainment Private Limited Imphal ki Director Nelson Elangbam na oibagalunena General Secretary ki firm na Homeland Group Imphal ki Director RK Bablu na oirigani haidi Haujik sanabagi pauda All Manipur Football Association AMFA na silaga mathang thagi November 18 dagi chahi kun makhagi nupamacha singi oiba Inter-District Football Tournament for Sangai Cup English ngani kun gamanga hauragani hairi ngasi association asina thadorok cherol amagi matung ina Sangai Cup asigi entry form thazin bagi aroiba matam November manga da oigani manager meeting na lamlong thongkhong da leiba artificial turf ground da November 10 gi nungtil pung ani makhai tabada pangthok lagani loinana cup asida saruk yagadaba sanaroi singna register tawba matamda suksoi soidana masa masagi CRS identity adu valid oigadabani haina makhatarakli District Sport Association DSA Kakchingi Playground Chathariba Kunmathoi Suba KSH Kishore Kumar Memorial First Division Football League Tournament English ngani kunigamanga gi ngasi sanakiba match ta UBSA Mantak Mai Pakre DSA Kakching na sinduna chathariba Football League Tournament English ngani kunigamanga gi ngasi sanakiba league match ta UBSA Mantak na PFC Topachingbu Panjal manga amada maithiba piraga full point phangbangam ke match adu mai pakraba UBSA gi Panjal manga adu ngamnairil komna Panjal ahum aduga lemhoriba Panjal ani aduna memin komna amadi chungleng thangna chanbangam ke lonena match adu da maithiba nanghauraba PFC gi amata ngairaba Panjal aduna mani thoina chankhibani Tarahum doilak suba Gospel Youth Scorer English ngani kun gamanga tournament ki mapu Chengdai Baptist Church A na oikre Gospel Youth Scorer English ngani kun gamanga gi haukiba October taragan nipan dagi hauduna Church kunga taretagi team kuntraga tarukna sarukyaduna chatharakpa tournament ki final match ngasi pangthoki ngasi ki final match ta Chengdai Baptist Church A team na Khangchung Liwang Baptist Church P Timbo Panjal Amasino da Maitiba Piduna tournament ki mapu oikibani ngasiloishin bagi thauramadu da tamalong AC ki MLA Jang Henglum Panmai na sarukya ki mahakna Gospel Youth Organization na asiguma tournament ama pangthok bagi damak thagat pafongdoki lonena tournament asina naha oiriba kaya gi sports ki lamda haithoi singthoi ba kaya uthok pangamba asina Tamalong district gi sport ki lamda talent leiba kaya uba fangle haiki Mathang chahidadi Tamalong Natural Football Ground asi Turf Football Ground oina onthok naba kanna honari adubu district asida ground asi semgat naba mafam jaba mafam ama mathok tai masida miyam na
punba yaba amadi tournament kaya pangthokpa yaba mafam ama piu haiki district asigi chawkhat thaurang amadi awonba ama purakna na honabada district asigi khunja singi achouba thaudak lei haiki Gawagi Madagaw da leiba Manpar Parikar Indoor Stadium da chathariba kuntra tarerak suba Senior Men's amadi Women's National Sepatacro Championship English ngani kunga mangada Manipur gi nupa amadi nupi team da team events da silver medal amamam phangore Sepatacro Federation of India STFI gi meeting makada gawana yumbu oiraga ngarangdagi haudura chathariba National Championship asigi ngasinini chanba numita nupa gi team event ta Manipur amadi All India Police Control Board AIPCV anina final dalamba tengna kibada AIPCV gi makutta Manipur set anishino da maiki horaga silver medal adu fangoki lorena nupi gi team event ki final match tasu Manipur amadi All India Police Control Board AIPCB ga lamba taukibada AIPCB gi makutta Manipur na set ani amada maiki horaga silver medal fangbang amoki Championship aduda Manipur gi nupa team na league round match singda Assam amadi Uttar Pradesh anibu maiki bapiraga semi final changlakhe aduga semi final match tana Manipur na Delhi bu set ani amada thoiraga final yoraki lunena nupi gi team event ki league round match singda Manipur na Goa Bihar amadi Haryana state team bu maiki bapiraga semi final changbang amlaki aduga semi final match tana Manipur na Uttar Pradesh bu set ani shinoda thoiraga final changbang amlaki Manipur gi nupi team aduda Pangabam Durjit amadi Maibam Tamphamani na mathang sitna coach amadi manager aduga nupa gi team aduda Thokchom Mohindro amadi Ngasepam Roma na mathang sitna coach amadi manager oina lo chingli National Championship asigi makata na ngasidagi nupa amadi nupi gi regu event sanaba hokre ngasi nupa gi regu event ki league round sanakiba da Manipur na Chhattisgarh Pondicherry Haryana amadi Gujarat team sing maiti bapiduna mathangi round changkre loinana nupi gi regu event ki league round match singda Manipur na Kerala Chandigarh amadi Karnataka bu maiti bapiduna mathangi ani suba round changbangam BCCI tournament की सरुक अमा ओइना उत्तर प्रदेश की लखनऊ दलैबा भारत रत्न श्री अटल बिहारी वाजपेयी क्रिकेट स्टेडियम दा चथगदबा वुमेन्स अंडर 1920 क्रिकेट ट्रॉफी इंग्लिश ngani kunga mangada Manipur team saruk yaragani Uttar Pradesh Cricket Association yumbu oirega tha sigi kunga taruktagi hogduna pangthokadaba tournament Cricket Trophy aduda Manipur Women's Under 19 gi sanaroi taraga manga galoinana sports staff manga yauraga punna miyoi kunna saba team adu Lucknow gi damak Imphal International Airport tagi ngasi lamthakre team taruk na saruk yaraga leg basis ta chathagadaba cricket trophy adugi ahanba match oina tha sigi kunga tarukta Manipur amadi Arunachal Pradesh team anina lamba tauragani Manipur Women's Under 19 cricket team adugi captain na Tongbram Bandana Vice Captain na Tanya Ningthau na oigani loinana support staff mioi manga aduna Soibam Chaning Kombi Chanu na team manager Haubam Sunil na team coach Sarangthem Bridget na assistant coach Niketan Maisnam na trainer amadi Anupama Hijam na physiotherapist oina luchingli Manipur Amateur Bodybuilders Association Mabagina Sinduna Chahi asigi oina pangthokadaba taramangarak suba Mr. Kanglai Park Bodybuilding Championship English ngani kunga manga gi mang oina ngasi Sagolban Tera Sapam Leirakta Laiba KBB Gym da Championship asigi damak sanaroi singi height on bagi thoram pangthokre Association asina sinduna pangthokiba height measurement ki mapungoiba thoram aduda apunba sanaroi chamaga yankai rom henbana sarukya ki haina association asigi General Secretary Sapam Joy Chandrana Fongdorakli Bodybuilding Championship adu lakliba tang kunga tarukta Imphal gi North AOC da leiba Asa Holda Nungtilpung Amatabada Tongan Tongan ba category Nipan Haibadi Sub Junior, Junior, Senior, Master, Man Physique, Classic Physique, Men's Loinana, Women's Fitness Amadi, Women's Open Bodybuilding Contesting Pangthokani. Fencing Association of India FAI gi miteng makada Imphal gi Kuman Lampak Sport Complex da leiba
Indoor Stadium da kuntarelak suba Sub Junior National Fencing Championship English ngani kun ga mga pangthok lagani Manipur Fencing Association AMFA na yumbu oiraga mathang thagi November 3 dagi 9 fauba National Championship adu pangthok kadabani National Championship asigidamak Manipur Fencing Association ki Executive Committee amadi Associate Members singi oiba meeting amasu tha asigi haukiba tang taraga mapanda pangthoktuna Organizing Committee ki tongan ba members sing khalle haina MFA gi Secretary Hizam Hamjit mitaina ngasi khudek piduna thadrok cherol amana phongdurakli Manipur Roll Ball Association MRBA gi sanaroi amadi team official sing punna miyoi kungatare na saba Manipur gi sub junior boys amadi girls roll ball team among ase Uttar Pradesh ki damag Imphal thadokre sanaroi amadi team official sing punna miyoi kungatare na saba kangbu aduna Manipur gi mahut sinduna taranipan rak suba sub junior boys amadi girls under 14 national championship English ngani kunga mga dasaruk yarugani national championship adu UP gi Agra da leiba Sikandra gi Boston Public School da thasi gi kunga terete gi kunga nipan fauba India gi tongan ba state gi lakpa team singna athoi en changdam nagani Manipur team adu Laishram Open Rona team in charge cum manager oigani aduga nupa macha amadi nupi macha gi coach da mathang sitna Kuman Them Khogendra amasung Akoijam Boboni aduga Dr. Yumnam Subadanina Manipur gi team manager oina luching kibagalunana Parents taruk amana National Championship asida officials oina saruk yari haina Manipur Rolls Ball Association gi General Secretary Dr. L. Kumarna phongdurakli Wusu Academy Khudekpi Moirangi coach ama oibadana tana academy asigisu General Secretary oiriba oja oinam Nandana ngasi manung matam chadana laikidabada maikei kayadagi awaba nungaitaba phongdurakli Moirang Khudekpi Laikai Masagi Chahi Kontraga Taruk Kaktangairiba Oza Oinam Nandana Laikidabada Bisnupur District Wusu Association Yauna District Asigi Masaloishang Wusu Academy Kha Potsangbam Wusu Academy Thaunaujam Wusu Academy Nachau Wusu Academy Ithai Lunana Wusu Academy Kumbigi Maikei Awaba Amadi Nungaitaba Phongdurakli Laikidrabagi Thawaina Mapugi Laikolda Ingna Chikna Labor Oidasanu Amadi Laikidrabagi Imung Manungi Awabadasu Bisnupur District Wusu Association Asaruk Yari Haina Association Asigi Maikei Thadrokpa Cherol Amana Haidi Aroibada Maroiba Pausing Amuka Napizari Ngarang hiyangai ginini panba Ningol Chakouba gi tharom harau tayam bagal loinana Manipur gi mafam kayada paktaknana pangthokre India government na Manipur bo hanthaba mityeng di gengduna hiram kuding makta muthatna ba honarakli haina AMAWOVA gi president Yumkhaibam Kunjarani na maral sirakli Amasung Jelang Rongi Lamda Popi Thaba Su Kem Sing Hangliba Amadi Kunja Sing Ot Naibiki Tawong Kutak Leptuna Chayol Amagi Manung Gachat Kigadabani Haina Jet UF now warning Tokri Matang asida bulletin asiloishin jare Manipur miyam gi punsida kwaidi gi hena maru oiba state asigi leipak asigi amadi malem gi e pau singidamak SKTV news pu miyeng taduna leibiyo pomnamak po amuka na kurum jari